수마이나 모이다 기종이 진나우싱다 파우한 비방 남미바 랭악나 뭐 컨피던스 파운 비방 남미바도 수마이나 아때 강룹기 실리나우 매암시다서 마두기 컨피던스도 랭악나 파서는 레헨 비방 남나나바 렌비는 너의 와칼스 랭악도 탐비요 미오이 따룩 시기버기 미오이 따룩 핫버기 저스티스기 마땅다 미암나 떠우리바 디만세 मसी हाउजिक फाव मसीगी ओइबा नाखै सेंबा कैनोमा लैतना सुम लैरिबा सिगा मरि लैनना इम्फाल मेयाइ चबुकता चथरइबा नागा अमदि मैतै पांगन लैरिबा कांगलुप मेयामसी इना सोलिडारिटी उत्पा मूवमेंट मेयाम चथरइबा सिगे मेयामसे मूवमेंट दो दिल तौरी हाबदु नतबा अदुगा मखोइना तालिबा डिमांड सिंगसे कमाइना विथिन टाइम बाउंड कमाइन तौरगा मसी लैंगाकी हाना मखोइगी ओइबा फिरेप नत्रगा वाखल फोंदोकपबुदि लैयेबको अदु फोंदोइबा पोतो मियामना सैटिस्फाई ओइदेबा सैटिस्फाई ओइदबैनेबा मूवमेंट मथंग मथंग लाइसे तोइ तारगदि मियामना सैटिस्फाई ओइगदबा थबकसे लैंगाकता सुलै लैत्रब्रा लैंगाकना मदु तौनिंगाइ कैम लैत्रब जाला कैम लैतबो एरगना मूवमेंट तौरिबा मियामसिदा लैंगाकसु करिमतम मोइना तौरिबा सिदगी अहेनबा बियोंदा कैमता तौनिंगाइ लैत्र मालेसे मूवमेंट तौरिबा सिंगसिदा अंत कन्विंस तौबियो अदु लैरिबो एरगना लैरिबा पोतो तौद्रिसे करिगिनो अदि क्वेश्चन दो मियामगी थमोइदा लैरिबसे सिसो अंत मुथलम खोबो नाउ मसिगी पोस्टि समनाद निप्सा किपगेंसी मोइ कांगपोकपिदा मा हौजिकसु लैरि अदुगा हौजिबौबा मणिपुरगी वैली हाइ तंपाकी सिदा इवन असेंबली बोक्ते याउद्रि हाइतारे मसिगी लैबा अखोइ कुकी सिंगी ओइबा डायमेंशन अदुगा जोमी काउंसिल गी ओइबा डायमेंशन अदुगा इवन अखोइ कम्युनिटी सिंग द मार सिंगी ओइबदसु हानादगी अखोइगी लैबा मैम सिंगसी तोंगान मसोइ मसोइ लैनरमगसु ngसai लान सिना मखोइ अमतो ओइना पुनसिल हनगिब्रा हाइबगी वाफमसु लैको अदु हौजिक लैबा डायमेंशन से इस मसिगी लाइबा मियेंग सि दामोगी ओइना करमाइने येंगे अजिक चीफ मिनिस्टर उनबा लाखोसि अखोइना कमदौना मसिना अखोइगी रिलीफ कैम्प लैबा नत्रगना संथोक्सिंग याद्रिबा मैम सिंग असि लांगनब होनबदा अचौबा खोंथा अमनिने येंबा याब्रा कमाइने यें हाबिनि होय अहानबदा अखोइगी हुजिकी जोमी लीडर्स अखोइ इम्फालदा विजिट तौबसे मसि 2023 की मे की तांग अहुमगी अखोइ कनोसिदगी लेरखिबा अखोइगी स्टेट सिगी अखोइ वायलेंस सिचुएशन ट्रॉमा सिचुएशन सिगी लिसांगसिना लाकपा सिगी परंग सेसिदा अहानबा वैना जोमी लीडर सिंगसिना इम्फालदा लाकपा अदुगा अखोइगी मणिपुर लेंगाकी लुसिंगबा सिंगा फामिनबगी तांका अमा लाकपसे स्वाइ फावबसिदी अखोइ वेलकम तौई हैना अदुमाइना थमजगे अहानबदा अदुगा मसी अखोइगी एवरी अखोइगी कनो मयामसे अखोइगी यानदबा नत्रगा मुकनबा नत्रगा मिसअंडरस्टैंडिंग नत्रगा संगनबा यातबा सिचुएशन नमा कोइ यौसनगिबनिना मसिदगी अखोइ कनो अमदा अखोइ खेनबा अखोइगी एजेंडा मयाम अमा खेनबा यानदबा पोट मयाम अमखक लैरि मयामसे मसि एंगेज तौनरगा डायलॉग तौनरगा वारी सानरगा फामिनरगा तपना 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 अखोइगी कॉन्फिडेंस बिल्डिंग मेजर्स दा स्टेप बाय स्टेप हाला कांदा अखोइ मयामगी ओइबा कोर एजेंडा सिदा कोर इशू से संगाका अखोइगी स्टेट सिदा लैरिबा यामना नुंगाइतबा अखोइगी तंगदु लैतादबा सिचुएशन सिमदि नॉर्मेंसीदा पुरकनबगी पार्टा सुमाइना जोमीगी लुसिंगबा सिंग अखोइगी स्टेट गवर्नमेंट का अखोइ केनोमा अखोइ अंडरस्टैंडिंग अमा पुरक्तना से स्टेट से यूरोपा अखोइ इम्फाल यूरोपा तांकाम लाकपसे मसि फावबदी पेसेंदा नॉर्मेंसी हलकनबगी मियंगदा हाइजबा तारे मसि फावबदी कोइ वेलकम तौई अदुगा हुजिक ओजा जोनसनना कोइ ताकपिखिबगुमना अखोइ सिरैसिदा अखोइना वेलकम दि तौई अदुबो सिरैसिदा अखोइदा क्वेश्चन खरदि अदुम स्टिल अखोइदा रिमेन्स ओइरियबको क्वेश्चन खरदि अदु करम करम क्वेश्चन नो हाइबा कांदा अखोइ सिरैसिदा लाइबा जोमी लुसिंगबा सिंगी अखोइगी खोंगचतसे मसि पीस एंड नॉर्मेंसी फजना हलकननबा अदुगा लोइनना अखोइ यानदबा भाप तानदबा लरिबा इशू सिंगसे मसि फजना एंगेज तौनरकांदा स्टेट सेसिदा अखोइ तंगदु लैताबा सिचुएशन अमा लांगनबगी पॉजिटिव ओइबा वाखलोंदुगा लोइनना सेंगना लाइब्रा नत्रगना मसि स्ट्रेटेजिक ओइबा मखोइगी मुप अमदा अखोइ मफम सेसिदा लाइब्रा हाइबसिसु अखोइदा ममांगी 2023 दगिना हुजिक फावबदा लैखिबा तोंगान तोंगान बा एपिसोड मयाम अमखक अखोइ हंगतना येंग कांदा
ꯃꯗꯨꯒꯤ ꯀ꯭ꯋꯦꯁꯟꯗꯨꯃꯗꯤ ꯑꯩꯈꯣꯏꯗ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯔꯤꯃꯦꯟꯁ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯣꯛꯅꯕ ꯏꯚꯟ ꯃꯩꯇꯩꯒ ꯀꯩꯅꯣꯒ ꯇꯥꯏꯅꯕꯗ ꯈꯨꯠ ꯊꯣꯛꯅꯕ ꯁꯤ ꯈꯤꯇꯪ ꯍꯟꯗꯛ ꯃꯔꯛꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯍꯟꯊꯩꯌꯦꯅ ꯍꯥꯏꯖꯔꯒꯁꯨ ꯅꯥꯒꯥꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯆꯥꯡ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯊꯣꯔꯛꯏ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯏꯝꯐꯥꯜꯗ ꯖꯣꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯏꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝꯅ ꯁꯥꯡꯃꯟꯈ꯭ꯔꯦ ꯃꯁꯤ ꯌꯥꯅꯗꯕ ꯈꯨꯗꯤꯡꯃꯛꯁꯤ ꯐꯥꯃꯤꯟꯅꯔꯒ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯂꯩꯗꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀ꯭ꯋꯦꯁꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯀꯣꯔ ꯏꯁꯨꯁ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯕꯒꯤ ꯂꯝꯕꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯀꯣꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯄꯤꯁꯐꯨꯜꯂꯤ ꯀꯣꯑꯦꯛꯖꯤꯁ ꯇꯧꯅꯅꯕꯒꯤ ꯑꯗꯨꯝꯕ ꯑꯅꯧꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯍꯜꯂꯛꯅꯅꯕꯒꯤ ꯑꯗꯨꯝꯕ ꯃꯤꯠꯌꯦꯡꯗꯣꯏꯗ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯧꯈꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯦꯛꯁꯤꯟꯒꯗꯕ ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯖꯂꯥꯟ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯂꯩꯕꯅ ꯍꯥꯏꯕꯤꯌꯨ ꯂꯩꯇ꯭ꯔꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯀꯝꯗꯧꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯂꯥꯛꯅꯕꯒꯤ ꯄꯣꯠ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯎꯕ ꯂꯩꯇꯦ ꯑꯗꯣ ꯀꯝꯗꯧꯅ ꯌꯦꯡꯉꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯎ ꯃꯣꯏꯅ ꯃꯁꯤ ꯀꯝꯗꯧꯅ ꯁꯔꯀꯥꯔꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯝꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯃꯁꯤ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ ꯀꯝꯗꯧꯅ ꯇꯧꯐꯝ ꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯣ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯔꯥꯖꯦꯁ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯑꯦꯡꯒꯦꯖꯃꯦꯟ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗ ꯑꯦꯡꯒꯦꯖꯃꯦꯟ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯦꯡꯒꯦꯖꯃꯦꯟꯁꯤ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣই ꯂꯩꯉꯥꯛꯅ ꯑꯩꯈꯣই कुकीजो कम्युनिटी की साइड से मसी अखोई कॉन्फिडेंस ता अखोई फामिनबा लेंगाक फामिनबा याबा अरे इवन इम्फाल फौगा लागा फामिनबा याबगी मखोइदा अखोई कॉन्फिडेंस फौबगी लेवल अमा क्रिएट तोरकपसे सिबुदी यामना फबा अखोई खोंथांग अमनेना दम अखोई माइकैदगिसु अदुमाइना अखोई थमजगेबको दो तबतबो अखोई सुमाइना लेंगाकना पाइखतपिरिबा एंगेजमेंट से मसी लोइनमक्ता इनक्लूसिव ओइबा एंगेजमेंट अमा ओइहौद्रगदी मदुना काउंटर प्रोडक्टिव ओइबा अतोपा एंगल दा अतोपा साइड दा हेन्ना अखोई सस्पिशियस ओइबा अरगी तोंगानबा अखोई वखलोन अमा मुक थोरखिगद्रा हाइबगी अखोइदा दुगी अकीबसु लैयबा खुदाम ओइना जे हाइनरकांदा अखोई मांगदा ट्रोंगलाउबीगी इंसिडेंट लैखि अरे कोटलैंड की इंसिडेंट लैरी अदुदगी अखोई लितानदा अखोई वायलेंस की थोरकपा इंसिडेंट की वफम लैरी अदुगा अखोई कांतो साबल लेकाइदा थोखिबा मैतै युमसिंग मै थारंबा खोलंबगी इंसिडेंट चिंगबा लैरीबा सी सिंगसिदा लैंगाक की माइकैदगी अखोई पिफम थोकपा जस्टिस तो फजना रेंडर तौरब्रा हाइबा क्वेश्चन से स्टिल अखोई मियामदा लैरीबा हौजिकसु ngasi ngarang maksu nagagi adugumba mioi taruk akhoi yamna mong tataba yamna nature oidaba mongda akhoi tobikhibodo maduidugi pendaba kholausi akhoi imphal gi mayai sabuk maktadasu masi nillaga lairiyaba sigi marak sida akhoi lup kaya amanasu akhoi assembly session kauraga masigi akhannaba debate tobiu haidana demand tobuna chingba lairi ngarang maksu akhoi assembly gi gate mamangda सोलन जनबा दगी मियाम कनो तो वा पिकेटिंग तो बना चिंगबगी अखोई मफम सु लैरियब अदुनदी
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯃꯥꯡꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯏꯟꯁꯤꯗꯦꯟꯠꯁꯤꯡꯁꯤꯗ ꯂꯩꯉꯥꯛꯇꯒꯤ ꯃꯤꯌꯥꯝꯅ ꯑꯁꯥ ꯇꯧꯕ ꯖꯁꯇꯤꯁꯇꯣ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯧꯕꯤꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗꯩꯁꯤꯗ ꯂꯩꯉꯥꯛꯅ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕꯁꯦ ꯄꯥꯔꯁꯤꯌꯦꯜ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤꯑꯕ ꯏꯟ ꯗ ꯃꯦꯟ ꯇꯥꯏꯝ ꯍꯧꯖꯤꯛ ꯖꯣꯃꯤ ꯂꯤꯗꯔꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯏ ꯗ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯖꯣꯃꯤ ꯂꯤꯗꯔꯁꯤꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ 2023ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯐꯤꯗꯕꯦꯛ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯅꯦꯒꯦꯇꯤꯚ ꯐꯤꯗꯕꯦꯛ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯀꯩꯅꯣꯅ ꯁꯥꯟꯇꯅꯁꯨ ꯇꯥꯛꯄꯤꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯣꯃꯤ ꯂꯤꯗꯔꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯃꯁꯤ ꯋꯦꯜꯀꯝ ꯇꯧꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯔꯤꯠ ꯇꯧꯕ ꯇꯥꯏꯌꯦꯕ ꯉꯔꯥꯡꯒꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯃꯔꯝꯗꯤ ꯃꯩꯇꯩꯁꯤꯡꯅ ꯚꯥꯏꯑꯣꯂꯦꯟꯁ ꯏꯁꯀꯦꯂꯦꯠ ꯇꯧꯕꯁꯤ ꯄꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯡꯁꯦ ꯃꯁꯤ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯦꯕꯜꯗ ꯑꯩꯈꯣꯏ ꯑꯦꯡꯒꯦꯖ ꯇꯧꯅꯕꯁꯦ ꯃꯩꯇꯩꯁꯤꯡꯒꯤ ꯊꯃꯣꯏꯗꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯖꯣꯃꯤ ꯂꯤꯗꯔꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯑꯃ ꯐꯥꯎꯕ ꯃꯗꯨꯗ ꯔꯤꯌꯦꯛ ꯇꯧꯗꯅ ꯆꯦꯛ ꯃꯣꯛ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯂꯥꯛꯄꯤꯔꯝꯃꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯈ꯭ꯔꯤꯕꯁꯦ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯥꯏꯕꯒꯤ ꯏꯟ ꯗ ꯁꯦꯟꯁ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯋꯥ ꯅꯠꯇꯕꯤꯗ ꯂꯝꯕꯤꯗ ꯊꯣꯔꯛꯑꯒ ꯌꯥꯅꯤꯡꯗꯦꯅ ꯄ꯭ꯔꯣꯇꯦꯁ ꯐꯥꯎꯗꯤ ꯄꯦꯜꯂꯝꯗ꯭ꯔꯒꯗꯤ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯗꯨ ꯐꯥꯎꯕ ꯇꯧꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯏꯕ ꯑꯦꯡꯒꯦꯖꯃꯦꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯝꯋꯥꯠ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯥꯎꯠꯀꯝ ꯈꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯥꯎꯠꯀꯝ ꯈꯔ ꯄꯨꯔꯛꯄ ꯉꯝꯗꯧꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯔꯦꯗ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯩꯅꯦꯕ ꯇꯧꯕꯇꯕꯨ ꯁꯨꯃꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯝꯕꯂꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃꯈꯛ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯦꯕ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯈꯔꯗꯤꯀꯣ ꯑꯗꯨꯝꯕ ꯒꯨꯗ ꯋꯤꯜꯗ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯈꯔꯗꯤ ꯉꯔꯥꯡ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯑꯃꯠꯇꯅ ꯔꯤꯌꯦꯛ ꯇꯧꯕ ꯊꯣꯔꯛꯈꯤꯗꯕꯗꯣ ꯑꯗꯨ ꯊꯃꯣꯏꯗꯒꯤ ꯅꯣꯏ ꯂꯥꯛꯄꯗꯨ ꯑꯦꯛꯁꯦꯞ ꯇꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯠ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜꯗ ꯅꯈꯣꯏꯁꯨ ꯒꯨꯗ ꯋꯤꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔꯗꯤ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔꯗꯤ ꯅꯈꯣꯏꯗꯒꯤꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ꯊꯧꯔꯥꯡꯗꯣ ꯁꯣꯏꯗꯅ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯗꯨ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯡꯗ ꯑꯆꯧꯕ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯂꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯦꯅꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯅꯗ꯭ꯔꯤꯕ ꯋꯥꯔꯤꯡ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯦ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯦꯕꯜꯗ ꯄꯨꯔꯛꯑꯒ ꯃꯁꯤ ꯐꯖꯅ ꯅꯣꯔꯃꯦꯟꯁꯤꯗ ꯄꯨꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗ ꯂꯝꯕꯤ ꯊꯣꯡ ꯆꯠꯅ ꯊꯣꯡꯅꯕ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ IDPs ꯃꯌꯥꯝ ꯑꯃꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯦꯟꯗꯤꯡ ꯃꯥꯏ ꯃꯁꯥ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯣꯔꯃꯦꯟꯁꯤꯗ ꯄꯨꯔꯛꯅꯅꯕꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯦꯁꯇꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯥꯔꯅꯦꯁꯂꯤ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚꯂꯤ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕ ꯑꯄꯤꯜ ꯈꯔ ꯂꯩꯌꯦꯕ ꯇꯧꯖꯅꯤꯡꯕ ꯋꯥꯐꯝ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯂꯩꯌꯦꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯔꯤꯒꯨꯂꯔꯂꯤ ꯑꯦꯡꯒꯦꯖ ꯇꯧꯍꯟꯅꯤꯡꯉꯦꯕ ꯅꯝꯕꯔ 1 नंबर 2 अखोई सीनियर सिटीजन मैम से फजना रेगुलरली एंगेज तौनिंगे सुंतौक तौर मोय हाइजबगी वाफमदि नतेको लेंगा के लेवल दा समवट तौबीब खरसु लेरमबदि याय अदुबो खरा फजना रैंडमली मसे एंगेज तौहन्निंगे मरमदि अखोई मैमगी अदगी वखा तारकपदा एकाडेमिशियंस मैम से मसे फजना एंगेज तौहन्निंगे देन मैतै खक्त नतना लमदम सिदा लेरिबा अखोई कन्फ्लिक्शन मरम ओइरकांदा मवोंग अमदा नत्रगा मवोंग अमदा लोइनमक सि अखोई सफर तौमिन्नरिबनेबको लमदम सिदा कन्फ्लिक्ट लेरकपदगी डायरेक्ट वायलेंस दे एंगेज तौदे हरगसु अखोई पांगनदगी मी तरागी मथक्ता हेलेबा अखोइसु कन्फ्लिक्ट सिगी मनुंगदा अखोई विक्टिम ओइग्रिसे मिसअंडरस्टैंडिंग दैनि खंगदे लान केनो तोरकपनि खंगदे एलिगेशन दैनि खंगदे अखोइसु विक्टिम ओइबसे अदो स्टिल अखोइसु लेरिसे अखोई स्केलेट तौबा
masine henna provocative oiba masine henna complicated oiba situation lakhigatra haina akoi gi thamoi dagi pen daba nungai taba akoi mayama akoi so phada naraga kharka handong na batabani na responsible oiba mong kharka handong na batabani to mai khala kanda akoi so loina phada nari adona sirei sida akoi na haining badi pangan su engage to piu pangan si being as a stakeholder lamdam sigi daita leiba adumba kanglup amani si engage to piu pangan tanataba atai mayam se native peoples mayam se lamdam sigi manipuri peoples mayam se masigi daita leiba mayam se inclusive oiba mong engage to biraga masigi collective conscience sama akoi haujik tongan ba waring communities mayam sigi marakta goodwill gi waiba adumba initiative khara gesture khara sagat kadori base masrei sida akoi mayam sigi collective understanding ama collective conscience ama aduga leingak na tawri ba thabak se basi sigida akoi mayam na doubt leitaba singnaba leitaba yamna akoi gi mayam na leingak ki wakhalon se masi nungpan phauna uba that kind of atmosphere ma leingak na akoi mayam sida piram pham thoeba ko madugi wakhalon du madi lengakta akoi price tok jage lengak na sumasi constructively not to bigani haina khali aduga makhata na thau pakhat bigani haina khali aduga makhata rakpada lamdam sida akoina hanjan akoina section na akoi kawba yaroi taba wafam amakak aduga compromise to yaroi taba wafam amakak akoina reiterate tongningi manipur gi territorial integrity aduga akoi puwari na thambiramba maru aina akoi manipur gi land and the manipur people masi akoi merger agreement ta akoi kwek pina bada akoi reflect toba adumba akoi gi keno se message re yum pham warakanda madudi akoi lenghakna natragana kanagomba lamdam sigi kanagomba amatana masi compromise to yaba even bharat lenghakna su compromise to yaba adumba position ama nate akoi lejariba akoi land and people se akoi lejariba akoi ge kano se status quo se sige manungda akoi masel gi marakta leiriba misunderstanding ye waro lack of development ye waro natragana communication ye waro natragana any sort of kano mayam se masi ada akoina akoi gi kukijo singi area da natraga te area da koina nungai taba natraga pen daba natragana yaning daba natraga akoina khanba reality da di oiram daba oiba mayam se transparent oina akoi mayam sigi understanding aba collective understanding aba da koi pulap yamin naba ma walep naba ma adugi position do europe na naba lengak na to sanction biri ko khongtang se adu yongna naba sanction view haina lengak ta su thamjage aduga akoi tampakta leriba maru aina maitei amasung pangan singna suya yabanga moitaba akoi core issue khara leri masisu lengak na understand tobiyo aduga akoi naga singi natragana ate community ki su makoi su concern le ngani sisu lengak na understand tobiyo kuki singi su kai gomba somewhat moi de su leira mi hai taragadi madu akoi gi sida clarification natraga kaino akoi mayam dagi khangmin na bo umi na darkar leiba loi na makse engage tawnaraga composite dialogue and the substantial issues mayam se fasan tawminara kanda peace and normalcy and the akoi coexistence development prosperity sigi mieng se chaleng thau sanction bi bada akoi positively koi mayam lengak ka loina na lepmin nagani aduga lengak na su miyam gi lusingba singsi ignore tawraga akoi na tawri haraga thau tawba akoi comment phongna piruraga su lengak ki constructive oiba thabak khara da kai bo oira kadra oira haina khanba gomba adagi kinaba khonaba leiba sumbagi backup je lengak na su khare yang biu aduga loina na maru oiba de lengak na transparent oiba engagement ama loina makta si open to ningi hatare yam phajaba ofam ni akoi gi comprehensive oina haidi akoi tampakta chief minister akoi jomi leaders in lamba sida ista leibdam si leibiriba community singna ai marina maitei singna masida opposition to dobisen tai si masi fully welcome to have to tai ni maduga loina reciprocal mong da haidi phajana gestures ma uliba se masi akoi public na su madu utpa mathau tai aduga yamna transparent oi mong da leiba stakeholder kudimak involved to lakanda yamna fruitful oiba how phajari initiative ase hena mahung phaba ngamna nabagi wafam du lahan bagi mathau tai haiba wafam sini aina koi gi asigi matang da masi mathang da koina mu naina ningi oisina haiba sigi peace process ki ka ge pun bagi matang gi si
ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯔꯀꯥꯔꯅ ꯇꯁꯦꯡꯅ ꯄꯥꯝꯃꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯀꯟꯅ ꯏꯃꯥꯒꯤ ꯃꯩꯔꯥ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯉꯥꯡ ꯀꯩꯅꯣꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯪꯉꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯨ ꯑꯗꯨ ꯇꯧ ꯍꯥꯏꯕꯁꯤ ꯅꯩꯅꯕꯒꯤ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯀꯝꯗꯧꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝꯁꯤ ꯂꯩꯃꯤꯟꯅꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯁꯤ ꯏꯚꯟ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤꯕꯨ ꯍꯧꯕ ꯌꯥꯏꯑꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯇꯥꯝꯗꯅ ꯂꯩꯕꯗꯨ ꯃꯣꯏꯅ ꯐꯪꯁꯟ ꯇꯧꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯁꯤꯔꯤꯁꯇ ꯑꯃꯗ ꯄꯥꯟꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯏꯁꯪꯁꯤꯒꯤ ꯊꯥꯡꯃꯩꯕꯟꯗ ꯐꯝꯗꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯏꯚꯟ ꯉꯔꯥꯡ ꯆꯪꯁꯤꯟꯗꯅ ꯇꯧꯕꯗꯨ ꯁꯔꯀꯥꯔꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯐꯝꯃꯤꯕꯗꯣ ꯑꯩꯈꯣꯏ ꯐꯝꯅꯕ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃ ꯊꯥꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯇꯧꯔꯤꯕ ꯑꯦꯡꯒꯦꯖꯃꯦꯟ ꯏꯃꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯩ ꯃꯍꯨꯠ ꯎꯗꯦ ꯑꯗ ꯏꯃꯥꯁꯤꯡꯁꯤꯁꯨ ꯁꯥꯎꯔꯕꯅꯤꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯁꯣ ꯂꯣꯟꯁꯤꯜꯂꯦ ꯈꯣꯠꯂꯦꯅ ꯉꯔꯥꯡ ꯑꯍꯤꯡ ꯐꯥꯎꯗ ꯐꯥꯗꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯗꯤꯇꯦꯟ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯀꯣ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯔꯥꯡ ꯗꯤꯇꯦꯟ ꯇꯧꯕꯁꯦ ꯌꯥꯎꯏ ꯋꯥꯔꯤꯕꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯇꯥꯃꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯐꯝꯃꯒ ꯃꯤꯌꯥꯝꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯩꯅꯧ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯎꯕꯤꯅꯤꯡꯉꯤ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯐꯥꯖꯜꯂꯤꯕ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯂꯤꯁꯅ ꯐꯥꯗꯅ ꯗꯤꯇꯦꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕꯒꯦ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯑꯦꯡꯒꯦꯖꯃꯦꯟꯁꯤꯡꯁꯤ ꯃꯁꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯑꯇꯩ ꯂꯩꯉꯥꯛꯅ ꯈꯜꯂꯤꯕꯁꯤꯗ ꯌꯥꯎꯗꯕ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯀꯂꯦꯛꯇꯤꯞ ꯀꯟꯁꯥꯏꯟꯁꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯄꯣꯠꯁꯤꯡꯁꯤꯗꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗꯕꯨ ꯑꯣꯏꯔꯒꯁꯨ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯁꯦꯛꯁꯟ ꯑꯣꯐ ꯄꯤꯄꯜꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯂꯩꯉꯥꯛꯅ ꯔꯦꯟꯗꯝꯂꯤ ꯃꯁꯤ ꯑꯦꯡꯒꯦꯖ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯕꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯂꯩꯉꯥꯛꯀ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯏꯟꯇꯔꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯔꯤꯖꯜꯠꯁꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯉꯁꯥꯏ ꯄꯟꯈꯤꯕ ꯑꯩꯈꯣই ꯄꯦꯟꯗꯤꯡ ꯏꯁꯨꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯖꯁꯇꯤꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯦꯟꯗꯔ ꯇꯧꯗ꯭ꯔꯤꯕ ꯖꯁꯇꯤꯁꯁꯤ ꯇꯁꯦꯡꯅ ꯉꯝꯗꯕꯒꯤ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯂꯩꯕꯗꯒꯤ ꯃꯁꯤꯒꯤ ꯖꯁꯇꯤꯁꯁꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯖꯁꯇꯤꯁꯁꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯔꯦꯟꯗꯔ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯔꯁꯄꯦꯛꯇꯤꯞ ꯃꯌꯥꯝ ꯂꯩꯔꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟꯁꯨ ꯃꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯅ ꯗꯤꯕꯦꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯁꯤ ꯗꯤꯕꯦꯠ ꯇꯧꯅꯕꯤꯌꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯦ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯥꯡꯕꯨꯁꯤꯅ ꯇꯧꯔꯛꯈꯤꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯤꯌꯥꯝꯒꯤ ꯄꯜꯁꯇ ꯃꯁꯤ ꯇꯧꯔꯛꯄ ꯗꯤꯃꯥꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯣ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯣꯟꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯏꯃꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯏꯠꯁ ꯑꯣꯜꯁꯣ ꯋꯥꯟ ꯑꯣꯐ ꯗꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯃꯨꯞꯃꯦꯟꯅꯤ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯂꯩꯉꯥꯛꯅ ꯆꯨꯝꯅ ꯈꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯦꯀꯨꯔꯤꯇꯤ ꯃꯤꯖꯔꯁ ꯈꯔ ꯄꯥꯏꯈꯠꯂꯒ ꯗꯤꯜ ꯇꯧꯕꯗꯨ ꯅꯠꯇꯕ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯇꯣ ꯑꯗꯣ ꯏꯃꯥꯁꯤꯡꯗꯨꯅ ꯇꯧꯔꯛꯏꯕ ꯚꯣꯏꯁꯇꯣ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯈꯛ ꯑꯗꯨ ꯐꯖꯅ ꯂꯩꯉꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯊꯕꯤꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯐꯕ ꯄꯣꯠꯇꯨꯗꯤ ꯑꯐꯕ ꯋꯥꯗꯨꯗꯤ ꯈꯔꯁꯨ ꯇꯥꯕꯤꯌꯨ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯁꯤꯗ ꯂꯩꯉꯥꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕꯕꯨ ꯑꯣꯏꯔꯒꯗꯤ ꯂꯩꯉꯥꯛꯁꯤ ꯁꯣꯏꯗꯅ ꯇꯥꯕꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯗ ꯐꯥꯎꯍꯟꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯖꯁ ꯂꯥꯏꯛ ꯑꯩꯈꯣꯏ ꯀꯨꯀꯤ ꯖꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯊꯥꯖꯕ ꯀꯟꯐꯤꯗꯦꯟꯁ ꯑꯃꯈꯛ ꯃꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯒꯤꯅꯦꯕ ꯃꯣꯏꯅ ꯂꯩꯉꯥꯛꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯞ ꯈꯔ ꯃꯈꯣꯏꯁꯨ ꯄꯥꯏꯈꯠꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯖꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏꯗ ꯀꯨꯀꯤ ꯖꯣꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯐꯥꯎꯍꯟꯕꯤꯕ ꯉꯝꯃꯤꯕ ꯂꯩꯉꯥꯛꯅ ꯃꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯇ ꯐꯥꯎꯍꯟꯕꯤꯕ ꯉꯝꯃꯤꯕꯗꯣ ꯁꯨꯃꯥꯏꯅ ꯑꯇꯩ ꯑꯇꯩ ꯀꯥꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗꯁꯨ ꯃꯗꯨꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯣ
ꯂꯩꯉꯥꯛꯅ ꯐꯖꯅ ꯂꯩꯍꯟꯕꯤꯕ ꯉꯝꯅꯅꯕ ꯂꯩꯍꯟꯕꯤꯅꯅꯕꯒꯤ ꯋꯥꯈꯜꯁꯦ ꯂꯩꯉꯥꯛꯇ ꯊꯝꯕꯤꯌꯨ ꯃꯤꯑꯣꯏ 6 ꯁꯤꯈꯤꯕꯒꯤ ꯃꯤꯑꯣꯏ 6 ꯍꯥꯠꯄꯒꯤ ꯖꯁꯇꯤꯁꯀꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯥꯈꯩ ꯁꯦꯡꯕ ꯀꯩꯅꯣꯃ ꯂꯩꯇꯅ ꯁꯨꯝ ꯂꯩꯔꯤꯕ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯃꯌꯥꯏ ꯆꯕꯨꯛꯇ ꯆꯠꯊꯔꯛꯏꯕ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯊꯔꯛꯏꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯨꯚꯃꯦꯟꯗꯣ ꯗꯤꯜ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯋꯤꯊꯤꯟ ꯇꯥꯏꯝ ꯕꯥꯎꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯐꯣꯡꯗꯣꯛꯏꯕ ꯄꯣꯠꯇꯣ ꯃꯤꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯦꯕ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕꯩꯅꯦꯕ ꯃꯨꯚꯃꯦꯟ ꯃꯊꯪ ꯂꯥꯛꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯒꯗꯕ ꯊꯕꯛꯁꯦ ꯂꯩꯉꯥꯛꯇ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯉꯥꯛꯅ ꯃꯗꯨ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯤꯝ ꯂꯩꯇꯕ ꯑꯣꯏꯔꯒꯅ ꯃꯨꯚꯃꯦꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯂꯩꯉꯥꯛꯁꯨ ꯀꯔꯤꯝꯇ मोइना तौरीबसिदगी अहेन बियोंद कईमता तौनिंगाई लेत्र मालेसे मूवमेंट तौरीबसिंगसिदा अमता कन्विंस तौबियो अदो लेरिबो ओइरगना लेरिबो पोतो तौद्रिसे करिगिनो अदि क्वेश्चन दो मियामगी थमोइदा लेरिबसे सिसो अमता मुथलम खोबो लेंगाक्ता कोइना हाइजनिंगिसे अदुगा अखोइसु हाइजनिंगबा लई अदो हुजिक हुजिक मक्की ओइनादी खितंग अखोइ हाइजररोइगे खितंग रिजर्व तौगे अखोइगिदसु याम नुंगाइतबा थौदोक मचा अमा थुइ हॉस्पिटल अमदको एफआईआर ग तौसन बिदना अखोइ सिर हतादा लेबो हॉस्पिटल अमदा यामना अखाबो हॉस्पिटल द फो यामना अखाबो मियें कई मतांग खितंग हाइबियो इम्पार्शियल ओइबा अदुगा खितंग अखाबो मियें हॉस्पिटल द येंगपा नो हॉस्पिटल दु द खितंग प्रेशर पिबा प्रेशर से करिनो अनाबा अखोइगी कैजुअलिटी हाइतारे इंज्योर को बुलेट इंज्योर तो वमी लाइंग अमी गायना हाइबगी मतांगदा अखोइगी सेसे तोरपा लay अदो मसी खितंग रिजर्व तौजखिगे अखोइ लay सिचुएशन जिरा अखोइ खितंग रिजर्व तौबा पामबगी पामसु लay अदो मसीना करिगोंबा लेंगाक नंगा सिदा नत्रगा हयेंग सिदा लेंगाक्तगी मसी करिगोंबा खितंग अखोइना मानव वखलोन नत्रगा मानव मियेंग मदु लेतेना अखोइ थंगोइदा फिल तौ तारगदी अखोइ मसी पोटसी रिजर्व तौरिसे अदुम अखोइ पब्लिक डोमेन दा अखोइ मयामदा मरिक चुमना मयामदा थंबै तंजादो अखोइ लौजगनी अदुगा लोइनना अखोइसु अखोइगी नुंगाइतबदु करिनो हाइबो फम अखोइ थमननबै तंजा अखोइ लौरकपो यायना दुमाइना आई थमजरमगे सुंबा पोसिंगसिदा अखोइना लेंगाकता हाइजनिंगबदि लेंगाकसि हौजिकि मतमदा लेबिरिबा लेंगाकसि अखोइ एरिया खरदसु अखोइ करिगोंबा पुकनिंगदा याम नुंगाइबा करिगोंबा खर तौरकदोरिब्रा हाइबै नुंगाइबा खनखिबा मतांगसु दम लै दु करिगोंबा एरिया खरदना अखोइ दिल्ली गी लुसिंगबा सिंगी वखलोंदा हेन्ना मखोइदा सबमिसिव ओइबा यामने एपोलोजेटिव ओइबा दिल्ली गी लुसिंगबा सिंगदा कायना ngak नोनबगी अखोइगी इंटरेस्ट करि करा दुदा मयामसि यामना फजना एड्रेस तौबा ngamdaba यामना कायना सोनना दिल्ली गी लुसिंगबा सिंगी मवांगदा याम सोनना चटपगी ममी तादबसु नते अखोइ सेसिदा हौजिक लैरिबा तोंगान तोंगानबा अखोइ लेंगाकी लेवल दा एस्टैब्लिशमेंट दा करिदा लैरिबा इवन सिक्योरिटी एडवाइजर होसिकसु लैरी डीजीपी अखोइ स्टेट सिगी मिनते तोपलम नै लाकपनी अरगे कनो तोंगान तोंगानबा पुलिस स्टेशन में आममगी अखोइ एसपी फावबा अखोइ स्टेट सिगी मिना ओइद्रे अना स्टेट सिगी मिना ओइद्रबा एसपी सिंगसिना करी तौय है कांदा अखोइ पब्लिक की पल्स से सिविल पुलिस कुंबददी अखोइ पब्लिक की पल्स से क्रिटिकल टाइम दा खंगबा ngamde प्रजा गा फजने एंगेज तौबा ngamde अदो मखोइ हुजिकी आदा दिल्ली गी लुसिंगबा सिंगदगी इवन नत्रगना मथक थोंगबा लुसिंगबा सिंगदगी हाइरक इंस्ट्रक्शन दो मधु लोकल गी लेरिबा सिचुएशन दुगा ग्राउंड रियलिटी दुगा नि मरक्ता एडजस्टमेंट तौननाबा एडाप्टेशन तौननाबगी अहेनबा वखल मखोइदगी पुथोकपा ngamde हाइबा ngamde बको सुमा सिचुएशन सिंगसिना मरम ओरकांदा कईगुम मतमददी इशू मचा मचादगी हेना अचौबा कॉम्प्लिकेटेड ओइबा इशू लाकपा याबा अदुम मैटरसु अदुम थोए मतंग सेसिदा लेंगाकता अखोइनि काई खुमना लेंगाकता अखोइनि प्राइस तौनिंगबा हाइतारगदी लेंगाकना अखोइगी प्रजा से सिगा अनिगी मरक सेसिदा अखोइ यामना ट्रांसपेरेंट ओइबा अदुगा कईगुम्बा प्रजागी साइडतगी खितंग इनकन्वीनियंस ओइबा यामना नुंगाइतबा इनजस्टिस फील तौबको अदुम एरिया लेरक तारगदी मदुदसु अखोइ लेबिरिबा लेंगाकसिना अखोइ विदाउट टेकिंग एनी टाइम को लेंगाकना याम फजना
ꯐꯖꯅ ꯑꯦꯡꯒꯦꯖ ꯇꯧꯕꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯅꯧꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯇ ꯇꯉꯥꯏ ꯐꯗꯅ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯨꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯅꯤ ꯂꯩꯉꯥꯛꯀꯤ ꯂꯩꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯐꯤꯕꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤꯖꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯅꯨꯡꯂꯣꯛ ꯀꯔꯤ ꯀꯔꯥ ꯑꯃ ꯆꯠꯊ ꯈꯣꯠꯊꯅ ꯇꯧꯕꯒꯤ ꯋꯥꯐꯝꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯛꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯊꯥꯖꯅꯕ ꯈꯔ ꯂꯩꯅꯔꯛꯇꯅ ꯃꯗꯨꯗꯩ ꯂꯥꯛꯅꯔꯛꯄꯅꯦꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡꯕ ꯕ꯭ꯂꯣꯀꯦꯠꯁꯤꯡꯁꯦ ꯃꯁꯤ ꯂꯧꯊꯣꯛꯅꯅꯕꯒꯤ ꯕ꯭ꯂꯣꯀꯦꯠꯁꯤꯡꯁꯦ ꯂꯩꯍꯟꯗꯅꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯃꯁꯤ ꯂꯩꯉꯥꯛꯀ ꯀꯨꯀꯤꯖꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯥꯎꯠꯀꯝ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯥꯅꯤ ꯁꯤ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯕꯅꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯂꯣꯏꯅꯃꯛꯀꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄꯒꯤ ꯄꯣꯠꯁꯤ ꯌꯥꯅꯕ ꯆꯪꯊꯣꯛꯁꯤꯡ ꯌꯥꯅꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯄꯣꯠꯁꯤ ꯌꯥꯎꯍꯟꯕ ꯃꯁꯤ ꯍꯥꯟꯅ ꯌꯥꯟꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯕꯥꯏꯁ ꯂꯩꯇꯕ ꯃꯑꯣꯡꯗ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯀꯣꯟꯐꯤꯗꯦꯟꯠꯂꯤ ꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔ ꯈꯛꯇꯪ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯍꯧ ꯍꯧꯔꯤꯕꯁꯤꯡꯅ ꯁꯝꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥ ꯃꯌꯥꯝ ꯑꯃꯅ ꯉꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯈꯤꯕꯗꯣ ꯃꯗꯨ ꯊꯤꯡꯖꯤꯟꯗꯅ ꯐꯥꯖꯤꯟꯗꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯑꯦꯡꯒꯦꯖ ꯇꯧꯕ ꯃꯈꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯚꯟ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯉꯁꯥꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯈꯣꯏ ꯆꯦ ꯑꯃ ꯄꯤꯕ ꯂꯥꯛꯏꯕꯗꯨꯗ ꯒꯦꯠ ꯂꯣꯟꯁꯤꯟꯗꯅ ꯊꯤꯡꯖꯤꯟꯗꯅ ꯇꯧꯕꯗꯨꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯃꯤ ꯑꯃ ꯑꯅꯤ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯃꯤꯅꯤꯁꯇꯔ ꯑꯃ ꯆꯠꯂꯨ ꯁ꯭ꯇꯥꯐ ꯑꯃ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯗꯣ ꯒꯦꯠꯇꯨꯗ ꯆꯠꯂꯒ ꯑꯩꯗꯤ ꯃꯣꯏꯅ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯀꯧꯒꯗꯕꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯀꯧꯗꯕꯤꯗ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯌꯥꯝꯅ ꯍꯧꯔꯛꯏꯕ ꯄꯣꯠꯇꯨ ꯀꯔꯤꯝꯇ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯇꯕꯤꯗ ꯍꯦꯛꯇ ꯐꯥꯖꯤꯟꯗꯅ ꯅꯠꯇ꯭ꯔꯒ ꯗꯤꯇꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯐꯖꯅ ꯑꯦꯡꯒꯦꯖ ꯇꯧꯔꯝꯃꯕ ꯐꯖꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯋꯤꯠ ꯑꯦꯟ ꯑꯣꯅꯔ ꯗꯤꯒꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒꯗꯤ ꯃꯗꯨꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯄꯣꯠꯁꯨ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨ ꯇꯥꯃꯣꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯅꯧꯕ ꯃꯑꯣꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯎꯠꯈꯤꯕꯗꯣ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯄꯨꯋꯥꯔꯤ ꯇꯥꯡꯀꯛꯇ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ